kaino haiba amta piyo ba akhoi pabungi di tamo chauna dum pairaga le aina ngahakta yenge su yade sebani ne amta piyo ba se kaino thaba ngasai de kaino nang ngarang ngang idubo as kaino piyo hari dubo Ninegi mobile phone do ngahaktang paijage haibani seba game amatang sanage haibani ninem ta piyo ba se angang na mobile phone kuina game sana ba se yam phatte as mit chok khajani ko adu sharuk pudi ne sida phamra rauni la o tali yam nungai ba wari ma dum libige law haiba la o phammu wari libige haiba hoine libige ba kai wari libi doina ni ne yam nungai khra wari ni da che Tawan michak masing thibagi wari ni ne haima Tawan michak masing thiba haiba atiada thamamba hingda uriba Tawan michak mayam sibu masing thidoiba hoine thiga dori bane wari sibu imau bu taning brane yam taning ni ne as ni ne libiro se ai mobile gam ta sana jara roiba thaina mamangi de ne nongchu Bengal ko balam maduda Ningthau ama palam boire magi mamingna Krishna Chandra kawi mahak se ontok na matik mathau na leikhra jani aduga ne mabuk mapau su yam phagraba mahak na magi praja singbu chukki matik lu na cha na tauje aduna leibak adugi miyam amadi Ningthau Krishna Chandra yam na nungchi chana na leirammi nongmadi ne kamdogi haibabu nawap amana Ningthau Krishna Chandra da Pawa matharak ledo. Lahangi pauro ni ne. Hoi, wakhal lokching gi lani. Nawab na chelak liba paw do kari weram lagi haibada. Aikhoi ni leiriba male masigi maikei amadagi maikei ama phawbase kayam yamna pak chawbage aduga kadai dagi hauraga kadai da loisinbage khangningi sini. Ni ne, adudi kamai ondoi ba. Madu ta sunate atiya da thokliba thawa michak singa sigi masing su khangningi. Si haiba wairami wafam sing adu tabada Ningthau Krishna Chandra awaba wakhagi ipakta takredo nami kyani mahak chaba thakpa khangdana nawab ki pakhum pinanaba khanduna ta sum laikre tumpham japamga amatta khangdredana thawaduna magi konungda walan amatta ngangdana nungsuk ingjana duna hangat handa chattuna leire mado magi konung manungda toina changthok changchin tauba Gopaldhar kauba manaya mana sum uri bore makoi ni lu na ningjaba maning thongna numik kayani nungchuk nungjana na lerakpadu ubada mahakna amuk hena nungaitri nongmadi ne ining thawi bungo nanai na khurumjarido kari haining bage Gopaldhar nongmani ni si nanai na ining thawu sum uzabada nungchuk nungjana na uzaido Pamnaiba singasu punbide kari karamba arubu wafam leibage natraga haksang nungaitaba Gopaldhar pukning wakal si yamna nungaitene tumpham sapam khangdrene ining thona aduk yamna nungaitribigi maram nanai khangjaba yagadra nanai na pangba yaba mateng oiragadi thawai tharabasu nanai thajage nungsira Gopal Hiram masida nahagna karibu ngamgadagene iningtho leipaga sigi mantri pandit amattana wakal thoktrabane panglaba nanaina budi karibudi khangjagani iningtho adum nadi oiraga waram dumatadi khangjaninge nanaina itik ipabudi charamdaba yai khangbagi makhaidi kaideda iningtho sumdobane nababna prithibigi maikai amadagi ama phawbasi asangba onba pame iningtho kadai dei hauraga kadai de loigadagi khangningi haibasine madu khaktara iningtho masida sunatte do Gopaldhar takpisi nongdolatia da thokliba thawan michak singna sigi masingsu khangningi haina hairakdibani ne he Gopal adudi panglulu bathabak tinattese iningtho mi phangbirabra phangbidrabadi Prithibigi pak chawbo onanaba amadi thawan michak masing thibagi thogaidu nanai Gopaldhar da sinabiba yaroidra hai karino ne Gopaldhar angam mathau amattana ngamdraba thabak adubu nahakna karamna hai phagi yaba matang natte ko Gopal nanai gi si phagi natchade do iningtho nawab aduda matam khartadi pibiyu haijabata aduga
mana hangliba wahang singadugi chap chaba paukhum nanai Gopaldhar soidana pijage iningthau madugi damakta oire ha kari thoina wabiruganu iningthau nungaina dum leithopio Nungaire Gopaldhar iningthau nahakna yawa polum mama thangthabire ngaikon hi Gopal iningthau tabakshi nahakna pangthokpa matamda matam kayam changani nahakna bu tabakshi pangthokpa ngamgani hairabadi chana ko ngasida nahakna apam mawongda leyu iningthau chathok khotokpada shamu dongera shagol dongera dolai dongera namna kha tamna leyo atopa thau amata namonda sinnaroi Gopal hai iningthau gi thaujalni tabakse matam khardi changadori iningthau aduga lupa lak amatanga ye changjasano lupa lak amado aina pigani iningthau ngaiko kayam di kuina changani hayu Gopaldhar chaurakna chahi ama mukati changba yai iningthau sahi amamo nine hayuni Gopaldhar na aduk yam laina Prithibigi chaw sangbo ongani Thawan misak masing thigani ga haidubu ngamgadrane mabo Tabaton nambu wahi sibu tabadu nungairibro nungaye makhali tharakhoro yam nungaye ni ne loba phawli biramo ba ko ni ne adaidi ningthawna piba lupa lak amadu puraga mayumda Gopaldhar chatkhre numit adudagi mahak yamna nungaina leiba hore konung kaba chathok khotokpaga se chamu tongduna chatli mayumda halakpada chagon tongaga halakpasu yawi karigumbadana konungdagi dolai kawi adagi chapaba marina puba dolaida Gopaldharna tongaga konung kaba kumba tawi konunggi angam mathau lebak miyamna punga khayeng konung selamba mana khanghaudana honglakliba mataududa mayam se chibon ngangna bachu haure ido aduga ni ne Gopaldhar na ningthauda ngamni haidomba thabaktugi kai kai honagrage thabak mana amatta chuba nate chabaga tumbaga dani mana tawrisi thabak chili haidana konunga se nomanini ga se hekta kabi ponate ne haima asumna nungaina leirakpasina lupa lak amadusu loisillae adugi sumathakta chahi ma haujilakle madudasu Gopaldharna nawabki manakta chatlaga amuk haije kadai Gopaldhar iningthaugi paukhon loirabara piraro aigi wahangi paukhum kurumjari nawab saheb thabakasi phana yamnadi khumang chausinna changsinjari aduda saheb matam asi khara khachik khuyau namankiba matamda nate selsu kaurap tore adugini nanaina lakseripsi Gopaldhar takpisi karino nangbu ngaurabro ai asi nawab nini nawab selgi damak karisu singnaganu ai apambadubu chapchana phangangani pigani hairabadi sel kaya yambano pigene aduga matamna kaya yamna laukhige haiba Prithibhi asinaga pakpane atiya sina marol ama leisin thangba nongthi nongmangbasu hek yawido luribadi thwan michak masing thibagi thabakse ayuk nimidang paduna sada thaktana ekta thibasu yadaba chummi Gopaldhar nangna hairibadu achum mangakta nawab aine yaningi aduna nawab sahib na chanbiduna sahi amagi matamdaga pibikho aduga seloina lupa lak amatanga hapirabadi mateng oigadra aina khanjaina yai tawgadoriba thabak adugi hairabadi sahi ama ani haibase karisu leitaba matamnida nawab sahib hai kana lei lupa lak ama Gopaldhar da haujingmak sinakho asumna Gopaldharna lupa lak amado puragane harau na samu tongduna mayumda mu khalae ado Gopaldhar se achamba miri nate ko thaba ahing khuding nawab ta pigadaba paukhumdugi maramda mahaksu hek adum khalibani chahi ani chap chana mapung phaba nimita Gopaldharna sangari tara manga amadi noi pelaba yaw manga amagasu puraduna nawab ki konung tamna nokphet tawduna laedo
Gopaldharna laklibado nawabtuna uredo. Mahakna taram-taramna okladuna kauksilli. Sanga o Gopaldhar. Matam chapchana konung yaurakpagidamak nawab aina nangbu thagatli. Kurumjari Nawab Sahib. Yari. Nawab na takpiba matungina nanai prithibhi asi kadaidagi horaga kadaida loisinbage aduga maikai amadagi ama phauba kayam lapage haiba nanai khangjare. Aduda natana Thawan misaki masingsu nanai khangjare. Yamna phare. Adudi ashengwa masingdu hairodana Gopaldhar. Masing haibibanaba. Aina haikibadu nang pangthokle haibadaina. Nawab Sahib na aingonda takpikibadadi masing thiro haibadi panbikide. Prithibhi asi kaya yamna pak chaubage khangba pami haiba khaktani. Masigi pak chaubana aina pujarakliba sangari 15 asida yauriba langsing asini. Mamang thangba sangari 8 asida yauriba langsing asina prithibhi asigi apakpagi asangbani. Aduga atopa sangari nipal asida yauriba langsing asina prithibhi asigi nakan amadagi ama phaubagi asangbani do Nawab Sahib. Gopaldhar Takpisido Nawab. Thawan misaki masingdi. Madusu nanai khangjare Nawab Sahib. Nanai na pujarakliba tu yaw manga sida hauriba matu singa siga Thawan misaki masing singa siga chap manare ni. Madu oithoktabani. Nawab Sahib. Asuk yamba langdum sing aina tingthokpa oithokti. Madu sumathakta yaw manga asigi matu pumnamak karamna masing thigani. Pumnamak oithoktabani. Sup oithokloi. Adudaidine thaba nawab aduna haiba wadu taraga Gopaldhar kaimata khumlamde. Nawabtuna suoi oithokloi haina laururaga hantharakpadadi mathanta wakhal taraedo. Ngamloi taba thabak temchingnaruriba mahak lale haiba khangjarakle. Mahakpu Gopaldharna wakhan tahanbiba adugidamak mana wena lupa lakh 10 magasu amuk pirammi. Senphamduga loinana Gopaldhar mayumda halaktuna yamna nungai yaifana pankhiye. Gopaldhar da yam singba mini ko. Mane. Ado mathangda suwari nungai ba libiu ko. Libini. Sandoksorib Thauramasi Department of Education S SAMAGRA SHIKSHA MANIPUR की मखाता पुथोक्सबनी Thauramasi Department of Education S की YouTube channel दसु ताबा फंगबिगनी ngasi की class 6 की Manipuri subject की तांकक असी के मरी लेना वहंग हंगजरी वहंग दी निंगथौ कृष्ण चंद्र करम्बलम की निंगथौ नो वहंग अमुक हन निंगचिंगजरी निंगथौ कृष्ण चंद्र करम्बलम की निंगथौ नो अचुंब पाकुम पीबिरपसंगी मनुंगदगी लॉटरी तौरगा खंगलब महिरोइसिंगदा अहानब मना ओइना लुपा 500 अनीसुबा अमसुंग अहुमसुबा तारबसिंगदा लुपा 200 अमसुंग लुपा 200 पीजगनी अदोमना पाकुम पीरकपदा इसागी मिंग क्लास अमसुंग स्कूल की ममिंग मरिक चुमना WhatsApp नंबर 9862286926 ता पाकुम पीबिरो प्राइस विनर दी ngasi तांकक तरी की मतुंगदा लाउथोक्सगनी Mamangda aibadi thasigi tara humdoida hangjakiba class 6 science ki lesson number 3 gi wahangi pakumdi moithap daiba haibasini sumna pakum pibirakpasingi manungdagi lucky draw tawraga mathangsina ahum khangatchare khangalaba sing adudi haikruzam pritam sana JNV yaralpat ani subada rati sana khangembam Paramount School Bisnupur amasung ahum subada Naurem Priya Lakshmi Scholar Academy ni adongi selgi mana atuba matamda adongi lephamda tharak lagani ngasi gi damaktadi kaina nabaya nizari pinabirasi